Meeyam da lairik pabagi haina biyama leihannabagi wakhallon da Readers Bookstore na shillaga Numit Chupna Chathagadaba Festival of Books haina mingthonba lairik mela ma ngasidagi Palace Nampong da leiba Msfds ki campus da Houdokkhre ngasidagi chathaba haukiba lairik mela sida mitei longi korilon lairik sing yauna tongan ba lairik sing chada kun fauba mamaltana Meeyam da phanganbaga loinana akhanaba lairik kharada lairik ani leibada lairik amma lemna phanghanbagi khudong chaba piri mela sida fiction non-fiction, classics, mitei longi literature, Northeast title amadi academic ki tongan ba lairik sing supangli. Lairik ki mela asiga mari lainana Readers Bookstore ki coordinator Damudar Arambamna hai. Hauze harau kumhai gi matam yoksilakpaga iroinana lamdam asida thokliba irang asina miyam gi pungning wakhalda charangna ma leiriba si asigomba lairik ki mela asina kharada oirabasu ingtha hanba ngamgadra haibagi wakhallonda mela asi pangthokpani. Readers Bookstore ki pandam di Meeyam da lairik pab ki culture ama lehan bahai basini haina so mahagna makataki.